ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯥꯡꯉꯛꯄ ꯈꯨꯗꯤꯡꯃꯛꯇ ꯀꯣꯡꯒ꯭ꯔꯦꯁꯅ ꯔꯤꯑꯦꯛ ꯇꯧꯒꯗꯕꯁꯨ ꯅꯠꯇꯦ ꯇꯧꯁꯨ ꯇꯧꯗꯦ ꯑꯗꯣ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯁꯖꯦꯁꯟꯁꯦ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯣꯏꯅ ꯂꯧꯋꯦ ꯑꯗꯨ ꯃꯁꯤ ꯑꯣꯄꯣꯖꯤꯁꯟ ꯑꯃꯒꯤ ꯃꯊꯧꯅꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯄꯥꯜꯂꯤꯕ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯡꯁꯤꯅ ꯈꯪꯒꯗꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯁꯤ ꯃꯩ ꯆꯥꯛꯏꯉꯩ ꯃꯅꯨꯡꯗ ꯘꯤ ꯍꯩꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯘꯤ ꯍꯩꯕꯁꯤ ꯌꯥꯝ ꯂꯥꯜꯂꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗꯅꯤ ꯃꯁꯤ ꯘꯤ ꯍꯩ ꯍꯥꯏꯔꯤꯁꯦ ꯃꯩ ꯆꯥꯛꯏꯉꯩ ꯃꯅꯨꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯘꯤ ꯍꯩ ꯍꯥꯏꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯏꯁꯨꯅꯤ ꯃꯁꯤ ꯗ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯩ ꯁꯤꯒꯤꯁꯤꯗ ꯘꯤ ꯍꯩꯖꯤꯜꯂꯤꯁꯤ ꯌꯥꯅꯤꯡꯕ ꯀꯔꯤ ꯍꯥꯏꯕꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯁꯨꯁꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏ ꯍꯥꯏꯕꯁꯦ ꯕꯤꯖꯦꯄꯤꯅ ꯈꯛꯇ ꯈꯟꯕ ꯅꯠꯇꯦ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅꯁꯨ ꯈꯜꯂꯦ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯏꯁꯨꯅꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯕꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯁꯔꯟ ꯑꯣꯏꯔꯤꯅꯦꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯉꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯜꯍꯟꯕꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯗ ꯕꯤꯖꯦꯄꯤꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯃꯥꯗꯔꯂꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯃꯣꯏ ꯇꯣꯂꯔꯦꯠ ꯇꯧꯕ ꯉꯝꯃꯔꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯨꯗ ꯁꯦ ꯁꯝꯊꯤꯡ on this present crisis of Manipur haibaneba masida gi haijalle adagi achakpa maida gi haijalle aduna takpadi BJP na haije moina tawriga yaw tumin layo soirasu lalasu kaimta hairakano tumin adum layo adukanda phai haige haibraba makhoi aswoiba karigumba ma hek putho uragana phatte haige haiba criticize tawbane blame game ne haige tawba adudi Congress party di adumaina di yabanga moi harau nangai gi damakta BJP na phai haisno haina ngai gi damakta praja miyam gi against the chatpa sarkar siga manaraga tumina election gadaba party di na teba Congress party di state ki interest ta miyam gi damakta leiba party ne haibase BJP na kawroi dabdeba base okay adudi mai ngasai gi hejel habasi made mai asakpo mai de gi hejel habasi made yaning de sine ba koi Congress party gi makai de ki khanbirije BJP na achakpa maida Congress na gi haijalle hairise sina takpadi BJP masana hujikse clearly accept tawjeba Manipur mai cha I habase Manipur mai cha I habasi ama makhoi gi statement masaduna BJP masana yajayeba akhoina hairisina Congress party na haisina cha iba mai se amukta muthat piyo haibaneba mai muthat piyo na haibasibu gi haijalle hairagadi madudi Honorable Prime Minister ki statement do ay Manipur praja me pom khuding na entire population except BJP ki blind followers and the bhakta mayam kharduna yaram do mangaire the rest of the population Manipur ki misam praja na di tabada ay di yamna onthokna tabada waram do male sum haining da bagi moiga mananing da bagi tumin lesson ba oirangani na ay khalle okay makhata na ko ki Prime Minister thabaki ba khwai dagi haitare sharpest attack to Congress Congress yam sati attack ama tawbazi Prime Minister ki magi speech sida Congress party si miyam na tapna yararoi adugo suksoi sudana Manipur ki miyam na Congress party bu reject or kani habasine masidi yam sharp oiva aduga attack ama oina yam powerful oiva attack ama oina Congress ta tawrokiba attack ama ni Prime Minister handak India ki parliament ki floor da masi Rajya Sabha da India ki Prime Minister na Congress party si suksoi sudana Manipur ki miyam na reject or kani haibagi wafam je si Congress party na kamai ubi si dane moina BJP gi manat haigadra machat haigadra BJP gi mathau se Congress senaba Congress yengjanba Congress panaba Congress ki damakta wabi bo in taw leire aikhoi micham praja na haijabasu Congress party na haibasu Congress ki damakta wabi o haideba BJP da Honorable Prime Minister na Congress matung da di yam kara ani kara aroi public na reject tawgani tawroi adu hayo haibanate laibak sigi chawkhat thaurangi matang da wa ngango haibane Manipur gi matang da irang si karamba matam da loisan bigadage hangbane akhoi karamba matam da mau chatpangam dadana si sekmai dagi lanthokpa ngamdadana leiradana akhoi gi guha manung da leibadawna akhoi ji valley manung sida concentrate tawraga confine tawre haraga jail manung da leibadawna leirise karamba matamda akhoi ining ikha tamna isagi state sigi territory manung sida akhoi phajana chatpa ngamgadage haibase masine ba akoina hangiba potna BJP na pamisina Congress nonganda nimita baw senaba Congress kaidawri senaba praja miyam ji karamna hingi state singsi kamaina tawri
awa ana taraba mioi singsi kamdona akoina mateng panggadage youth mayam sigi damakta kari policy program semgadage mahiroi khunai gi chawkhatna bagi damakta akoina kari tawgadage manipur gi mai cha iba phibam se akoina karam dawna kangadage athuba matamda peace restore to hangadage haibarom da kok thadadreba Congress mathang sarkar pairak pangamoi Congress mathang da masing yam kara aroi Congress ni miyam na yadrabane na sibu parliament house da thamgadaba statement laba asukki matik matam tangaba every single minute to aduki matik precious oiba valuable oiba duda asigumba watchoi miyam jing ngange hairakanda akoi prime minister amana sumaina matam manghan base akoi parliament house haibase akoi comedy show to bham stage na teba akoi leibaki afabagi damakta miyam sigi chawkhatnabagi damakta state punamak sibu phagat hananabagi damakta khananaina bham adugumba mafam chaba laisangum laba senglaba mafam amaneba sigi mafam sida mana wachoi nganga congress hullag leiba haibase masi karamba makhalgi prime minister no aidi mamang haktakta asigumba prime minister se akoi paana leiramdo mande na khalle asuki matik akoi mari makhong samnadaba akoi gi yamna comedy taba ngakta ngang base aidi leibak sigi honorable prime minister ne haibada leibak miyam punamak na yengi bane prithvi punamak na yengi bane akoi gi mifam je ado masi miyam mamang da akoi gi izat pu akoi yon thok bane haidana aidi lawe ngasai gi prime minister na manipur gi miyam na akoi gi congress party bu reject to lani haiba gi wafam je masigi matang je kamaina ui how the people are going to reject congress party if prime minister na min river rejection ja in the form of election do era kado river man min to kamain ubi gesini or somehow ki bjp congress ki leader ne na leiriba rahul gandhi khangde state ki leadership mayam leiri mayam ji miyam ni hara roi hairibra natraga na congress na hujik ki movement mayam am tori sei sigi movement mayam si the public na yar oi na lo kamaina congress party ki meeting de ge haitare prime minister na congress pu manipur gi miyam na reject tor kani haise karam area da ne kan bi han bada yam samna ne hairabada masi akoi gi tawgadaba mathau karino khangdabadagi choiron ngangba horakpa male masagi mathaudang khangdabadagi choiron wachoi ngangba ne na akoina lawe aduga akoina amuka akoina yam ngaidi karino harakanda handakta pangthokhiba mikhalduda BJP si Manipur gi praja punamakna reject tawdana makhoi gi candidate maithi dana akoi kaino tawri neba Congress ki India bloc ki mirep oiriba sida akoi miyamna public mandate pibiraktana akoi miyam gi muhut oina thagat pira abaneba si another yamna historic oiba Manipur gi itihas ta lengdana lehoragadaba adugumba akoi gi chapter phajaba ama akoi hangba hora abaneba sumaina phajana akoi gi miyam sina lengak haibasi karino lengak na tawribasi karino lengak haibasi kamdauna leigadage miyam ga kamdauna chatmina gadage awa ana tarakpa matamdana lengak amana lawgadaba daita makhoi gi chap chaba state na karino haibase aduga akoi public amagi role and responsibility na karino haibase akoi tapna realize tawba horaktana akoi achumba mandate ama piba hora abaneba masida tha tara mari hela aba irang si phawba loisandadana miyam si maithakta ngauraga thammiba awa ana tahalibam mayam se masina onjhallaga amok BJP da akoi support tawsalle haraga congress bu miyam sina tapna reject tawba hora ani haibase masi mai logic se ai kamaina karida base tawraga hairiba logic no khangdeba masi yamna illogical oiba adugumba baseless miyam da bluff tawba akhoi confusion create tawnanaba masagi ashoiba punamakudagi akhoi nathaiba yanaba lotpa yananaba miyam da akhoi gi confusion ama create tawraga akhoi migi machin menanaba akhoi achumbaji ngangbadagi thingnanaba adugumba makhoi gi tongan ba strategy amane haidana akhoi na lawe okay masigi makada kuda prime minister na manipur da hojik thoiba ichau haidare ichau sig mari leina NDRF ki ekoi ki team ani thagre state government ge collaborate toraga puna honari ga haibagi wafam sing
pangiba lei adoi matang da I question zalak charoi ge anyway masina prime minister na thamgi wafam dani but looking back to the parliament session handaki ahamba parliament session sida presidential speech pi raba matungda lakpa whole drama in Lok Sabha and Rajya Sabha Rajya Sabha dadi ngasai ge prime minister na wa ngang base hawrpa matamda even Lok Sabha da su prime minister ngang ngang base hawrpa matamda interruption yam to we hatare opposition gi makki Manipur gi matang da slogan mayam ama lawba including slogan ji regional language mayam ama da in Tamil da Manipuri da mayam ama loksanarpa even prime minister na wa ngang matam sida smoothly fazana aikogi wahai si lonaraga fazana ngang bangam da marak to the interruption mayam ama leiba prime minister na wa ngang si marak ta lepa khotpa gi matang mayam thing nei but my pick kraba Manipur gumba state amagi issue jina chauraba India gi 130 above crore leiba population mayam si represent over India gi parliament sida achaw issue moina haidare lakpa se kamaina masi yengbi haidare ekoi damagi na as a young politician moina net not as a ekoi gi Congress party gi representative moina oina taba Manipur gi yam active youth moina political activist moina madwai gi yeng degi haidare Manipur gi ekoi yam pina leiseri dinga sai step mother league hariba adwai de leiriba Manipur gi subject sina yam chaw grove India gi parliament sida achaw issue mo inthopa aduga ngasai Rajya Sabha gi matang duna prime minister na Rajya Sabha de statement ji thamakpa kanda opposition gi kanguna aduda interject tawge ha basi yade haidana opposition makai je loina mak haidare Congress party gi Rajya Sabha gi member puna maksi mapan thoke doine ngasai gi wa out of doine sigi the whole drama haidare Manipur gi matang sida parliament laikiba phibam je si kamai yamna amukta thokidriba haitare ne pikraba Manipur gumba state ama aduga MP masing so yamna yamjadaba asigumba state amagi India gumba chawgraba leibak amagi parliament house ta thak ni anba ngamba Manipur gi matangda Manipur gi MP na khakta natana tongan ba state punamakta kara iba MP maru oina akoi opposition party dagi haiba tare Congress party gi wa khakta nataba hairiba MP khuding maksina akoi yamna concern oina Manipur gi matangda akoi slogan ga lausal laktana parliament manungda Manipur tawdana akoi Manipur gi matangda wafam sing phongdokna na ba prime minister da pressure tawra iba mayam se masi punamakse ai Congress party gi leader da su akoi thagat pham thoe na khalle hanbada aduga haibadi leader of the opposition da karigi damakta akoi matam se ngangninge haidana akoi ekta loina kaino tawba yabasu natte adu hairiba khuding maksida Manipur gi issue se asukki matik maru oi haidana akoi matam phajana pire hairakanda akoi Manipur gi matangna marik chumna wafam kharadi akoi India gi mi khuding makta leiriba MP khuding maktuda akoi mukho gi nakong yohan mangam ineba punamaktuna maram oirakanda akoi machin phachal laga leiraba ngangaroi tararoi uraroi haidana laisangraba adugumba leibak sigi prime minister da so machin phachal lubodo koi hangdo ala ineba adu sidagi akoina yengba yabase tentakna karino harakanda tawdana miyam gi seba tawge haidana tawragadi miyam gi mihut ama oina thoge haidana chungthorak pataragadi sumaina thamoi sengna miyam gi damakta ireibak gi damakta izati gi damakta iramdam sigi damakta thamoi dagi sengna khalle hairakanda ojabi molna tawrise sumaina aidi tawham thoena khalle masida mi amana magi tawham thokpa mathau chap chana tawrakpa matamda MP amana MP amagi mathau chap chana tawrakpa matamda state pikkera pi oigera lam pikkera pi oigera MP gi right loina chap manai MP amagi magi phangiba right to masana fully exercise tawrakpa matamda right platform da right time da akoi exercise tawrakpa matamda utilize tawrakpa matamda akoi kanana su henjan banga moi haibase handak ki MP na parliament da utkiba ado na koi signing example amone habise haibase MP na parliament utkiba signing example nei haidana appreciate to very Manipur mi yamna zo ayamba appreciate to bagi mami tai
तबुतबु बीजेपी की माइकईदगी मसीगी क्रिटिसिज्म सिंग जाम चाउना लेरी मसीगी मतंगदसु कांग्रेस का बीजेपी की मरता वाई खुमयाम अमा लेग्रे मतंगसिदा याम कन्ना हंदकसे बीजेपी की माइकईदगी हैतारे वीडियो गा सेमगा थागलकपा की मतंग अमगा लेबसे हंदक ओजाबी मोलना मागी एनालॉजी में का हैतारे प्रमाण अमखक पुथोरकपजे मादी चौकीदारनी अदुगा मादी पुजारी नते चाक थोंगदोबो मीदुना पुजारी ओइबनी अदु पुजारी तौगदोबो मथौदो मंगोंद क्वेश्चन तौरकनोन हाइबे मतांगसे मसिदा माजे चौकीदारनी हाइबजे बीजेपी माइकैदि याम चाउना रिएक्ट तौरी कमाइना चौकीदार ओइरिनो हानदि बोट ममांगदि मसिगी वाफमसे पनगिद्रगा हौजिकना अखोगी चौकीदार अमगी लेवलदा लाइसे कमाइनो का हाइबगी रिएक्शन मयाम अम बीजेपी माइकैदि लाई मसि मतांगदि करे हेबिनी बीजेपी की चोइवन लोन बसे लेप नाइदे लोइब नाइदे अदुगा नुंगती नुमित खुदिंगी मखोइगी स्टेटमेंट से अंगक पंगक्तने मोइना फोंदोइबा मयाम से मियाम सिदा कानाबदी अमत पीबा स्पीच नतबा स्टेटमेंट नतबा मियोंदा नोकनिंगबा फावहनबा ngaktaनेबा लोइना मोइसी कॉमेडियन ngakतगी टाइप तवे पॉलिटिशियन नतबा अदुना लीडर अमना ngangbam थोकपा वाफम करिनो हाइबसे मोइ फजन खंधद्रबा खंगदेबा स्टेट ता लैरिबसिसु मंगाई सेंटर दा लैरिबसिसु मंगाई बीजेपी की लीडर सिंह से इन जनरल मोइसे यामना कंसर्न ओइगदबा एरिया दा ओइदेबा ओइरोइदबा एरिया दा असुम डेवलपमेंट की मतंग दा वारी सानारोय एजुकेशन सेक्टर की मतंग दा सानारोय हेल्थ सेक्टर मतंग दा सानारोय अदगी स्टेट की इंटीग्रिटी पीस एंड प्रोग्रेस असुगुम मतंग दा वारी सानारोय डेवलपमेंट कंप्लीटली नेग्लेक्ट तौरे हायरकांदा अखोई सुमाइना करी करी नो ngangoidaba wa khara dum ngangaga nongma nongma si hawhalle harakanda tam ani loisangrabane dana hojik third term hawra abaneba aduna sida wa yam ngangningai leite aduna BJP na atopa khoi karimta su thoidokna henba su hainingde aduga makhoina ngangakpa khudingmakta congress na react tawgadaba su natte tawsu tawde adu makhoidi अखोइना पीबा सजेशन से क्रिटिसिज्म मोइना लौवे अदु मसी ओपोजिशन अमगी मथौने हाइबसे ngasi पालेबा रूलिंग पार्टी द लैरिबा सरकार सिंसिना खंगदबने अदुगा मखोइना कइनो तौरे हाइदना अदुमक याव येंगागा लैयो तुमिन लैयो हाइबदि एज ए कंस्ट्रक्टिव ओपोजिशन पार्टी अम ओइना कांग्रेस पार्टी ना दि तुमिन सुंगलै लैरोय अदुगा मसी अवाय खुम तौबसु नत्ते ब्लेम गेम सु नत्ते लैबाक की इंटरेस्ट की दमकता मियाम की खल्लगा असोइबदो अकोइना पॉइंट आउट तौबने सेमदो ओ हाइबने लास्ट क्वेश्चन अनी दंग हंगागा आई लोशन सके अहान क्वेश्चन से अखोई के ओजाबी मोल की पार्लियामेंट थंगबे स्पीच से सिगी स्पीच से दाबक किम की मीटिंग दगे हाबे तारे मसी कमाइना यामना करम मोंग रेट तौनिंगी खत्तेना हाबियो अदुगा मसीगी स्पीच से करम मखल की स्पीच नेना उबी क्या मपांग पावरफुल ओइबा स्पीच नेना खनबीगे हाबिदो खितंग थम ऑनरेबल एमपी की हंदक की स्पीच से यामना अना हौबदा हाइजगिबदो यामना मचिन तुम्बा अखोइगी अदुगुम्बा तेंजई अमने यामना पावरफुल ओइबा अदुना महांगना थमगिबा वाफमसिदा यावरिबसे अखोइ तेंतक ना हाइरबदको इन ब्रीफ ता अखोइदा डीप सेंस ऑफ एक्सक्लूजन अमा गी फील तोहनबा मानबा सरकार सिगी पॉलिसी एडमिनिस्ट्रेशन मओंग से मसी अखोइना तराई लौदे अई ओइना पर्सनली मसी यामना फजबा मीनिंगफुल ओइबा मनेना लौवे अदुगा अखोइ ngसाइगी कोलोनियलिज्म गी अदुगुम्बा हैबिट अमा अदु कंटिन्यू लोना चथरा अब्रा तौरा अब्रा मणिपुर दा अदुगी ट्रीटमेंट मखल अमा रा अखोइना ngasi फंगिबा अवाबा चाइना मयाम से हाइबसे मसीसु यामना क्वेश्चनेबल ओय अदुगा अखोइ मालेम गी मफम खुदिंग मक्ता मसी यामना इकाइनिंगाइ ओयबा इंडिया सरकार सिना अखोइ याम फजना वाखल खंधगदबा अदुगुम्बा लाइन अमने जस्ट कइनो ओइना लौबा यादे ओपोजिशन अमना ngangbane na लौबा यादे अरोइबदा आइना थमजे हंगजनी वो हंगजे ngसाइगी मणिपुर दा हाबा तारे अखोइ जे एज अ यूथ अम ओइना लेट्स कम आउट फ्रॉम अखोइ के पॉलिटिकल पार्टी दगी नत्रगना आइगी पॉलिटिकल स्टैंड पोजीशन दगी खितंग थोगला कांदा अखोइना अमुक फौ उदबा हाय तारे पॉलिटिकल कल्चर अमा पॉलिटिकल बिहेवियर अमा पब्लिक टू उरकपजे
parliament ꯑꯩꯈꯣꯏ ꯒꯤ ꯃꯤ ꯖꯤ ꯋꯥ ꯉꯥꯡꯒꯗꯧꯕꯅꯤ ꯒ ꯍꯥꯏꯕꯒꯤ ꯑꯗ ꯉꯥꯡꯗ ꯌꯥꯔꯣꯏ ꯃꯥꯅ ꯀꯔꯤ ꯉꯥꯡꯉꯛꯏ ꯒ ꯍꯥꯏꯕꯗꯨꯗꯒ ꯃꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ ꯃꯌꯥꯝ ꯄꯨꯊꯣꯛꯏꯒ ꯌꯥꯎꯏ ꯌꯥꯎꯗꯦ ꯐꯖꯩ ꯐꯖꯗꯦ ꯃꯁꯤ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏ satisfactory ꯑꯣꯏ ꯅꯠꯇ꯭ꯔꯒ unsatisfactory ꯑꯣꯏ ꯃꯗꯨꯝꯗꯪ ꯌꯥꯎꯔꯝꯃꯒꯗꯤ ꯐꯒꯗꯧꯕꯅꯤ ꯒ ꯍꯥꯏꯕꯒꯤ ꯍꯣꯜ ꯃꯁꯤꯗ ꯗꯤꯕꯦꯠ ꯑꯃ ꯗꯥꯏꯂꯣഗ് ꯑꯃ ꯄꯕ꯭ꯂꯤꯛꯇ ꯂꯥꯛꯏꯁꯦ ꯃꯁꯤ ꯉꯥꯡꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯉꯥꯡꯕ ꯋꯥꯐꯝ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯕ꯭ꯂꯤꯛꯇ ꯌꯥꯝ ꯑꯦꯂꯥꯔꯃꯤꯡ ꯑꯣꯏꯕ ꯌꯥꯝ ꯏꯪꯒꯦꯖꯤꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯨꯠ ꯑꯃ ꯄꯕ꯭ꯂꯤꯛꯀꯤ ꯃꯥꯏꯟꯁꯦꯠ ꯑꯃꯈꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯐꯥꯎꯁꯨ ꯎꯗꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯃꯅꯤꯄꯨꯔꯒꯤ ꯁꯕꯖꯦꯛꯁꯤ ꯈꯟꯅꯒꯗꯧꯕꯅꯤ ꯅꯩꯅꯒꯗꯧꯕꯅꯤ ꯒ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯏꯚꯟ ꯃꯗꯨꯒꯤ ꯋꯥꯐꯝꯗ ꯊꯝꯃꯨꯕ ꯑꯩꯈꯣꯏꯒꯤ MP ꯗꯣꯛꯇꯔ ꯕꯤꯃꯣꯜꯁꯦ ꯑꯣꯖꯥ ꯕꯤꯃꯣꯜꯁꯦ ꯃꯌꯥꯝꯅꯒ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯕ ꯏꯚꯟ ꯅꯥꯀꯜ ꯑꯃꯔꯣꯝꯗ BJPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯌꯥꯎꯐꯝ ꯊꯣꯛꯏ ꯌꯥꯎꯐꯝ ꯊꯣꯛꯇꯦ ꯀꯥꯏꯅ ꯄꯜꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯌꯦꯡꯉꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯗ political culture ama anoba political culture ama lakpagi mami tabra aduga lakadoriba politicians sing haitare hojik leiriba politicians sing existing politicians sing at the same time tungda tholakadoriba politician mayamje sigi sida public na hana expect toromba mounga hojik toromba moungiga ani sida khenaba khara urak private kari habini yam chumme akhoi anoba mayon nama lakpa hore manipur gi leimaida masi handaki recently concluded Lok Sabha election sidagi so aikoina phajana uba phange aduga MP amana tawgadaba mahaki mathaudang khakta natana leader amana aikoi kadai bhawba kari tawba yai aduga kayamna tawba ngambage aduga leibak ki damakta aikoina kari tawba yai natraga yade haibase masi aikoina tapna tapna uba phange handaki MP sing sidagi aduna masi masigi train jida akoina phajana dum chatkhiba taraba upcoming aikoigi election gi wakhakta da nataba any in any field in any spheres of our life aikoina sidaida akoi phajana masi state ama haibasi kamdauna lehan gadage state amagi component si kari kari no aikoi sina lawgadaba role na kari no aikoigi right na kari no aikoigi duties na kari no aduga aikoigi elected representative mayam sina tawgadaba na kari no makoina soira akandana aikoina kamdauna akoina kaidoba yai haibase handaki kaino sida aikoina phajana uba phangeba adu asigumba mayam se suppress tawnana ba hotnariba punamak sidagi su akoina yamna courageous oina fight tawba ngam iba sigi tongan top top energy ama ngasigi younger generation sida la ise masigi asigumba yamna energetic oiba aduga yamna su positive oiba khongthang ama la iba aikoi naharol singsigi wakhalonda asigumba ma polaktana ngasi right decision ama lawba ngama ise phana aikoi da forcefully aikoi with different type of akoigi yamna wrong means seasonara kanda akoi da force phana tawra agasu akoi achumbagi damakta lepkani haidana tawriba mayam se masi bu overcome tawra aga akoi new direction amada lakpa ngamba haibase masi it's a beginning akoi afaba mayol chong pa khunai amagi akoi haurakpa chapter amane haidana lawe aduga ai minute amani tang lawgige hoi last oina kwa kaino se huji akoi constitution na piriba guidelines mayam magi principle mayam se ngasigi paliba sarkar sina completely akoi violate tawre harakanda ko pura suppress tawraga constitution sarkar ama lei se kaidawna na bano constitution do overthrow tawna na bana teba adu ngasi praja sina khanga eba over constitution overthrow tawna bo hotnariba adugumba government to maduda yawriba mi do adu oina akoi langthokna na ba lawthokna na ba hotna rakpase masi anoba changes amane haidana akoina laweba aduga ai loisalakpada question dugadi maridi lainadabadi yai adubo aina supplement haigadra ai concluding oina haining base akoi hujiksi ahan bada irang si yam thuna loisan bio haibasine akoi gi demand se akoi gi kaino se adu masdeida government na moigi divert tactics season nare harakanda aduga moina blame game gi dumba makhal gi rajniti season nare harakanda masagi asoiba aran ba kaya bu kupsalle harakanda miyam bu sum kham thengna wahallaga thambase masi continue tawdana ba haidana ai appeal tawninge aduga ngasai gi ama haibi gi bodo miras nahang na haibada akoi gi NDRF ki team tharak bagi do adu question budi natre aini am interesting oina adu da minds da kai gumba ma structure ho bai tare adu amtang hai hoge akoina pami se
BJP na tauthorapga yam khenayaba irang sigi matang da hairo violence related cases sigi matang da hairo violence si kamdauna akhoi solve tawgadage haibagi ministry amta putho oeba tongana haugi ba wari khara liba gumba congress ta tainaba gumba khara tawrgane ba tok toise solution di purakta adumaina ising ijau tho e khalase ising ijau thorak pa khudingi akoina turen mapan da chatle hair kanda lengoi mayom khara bora khara tawraga nung mayom khara puraga ne akoi turen torban do thingnana ba hotna ba duna ising ijau kan mangam gadab na teba moigi adagi rescue team du laaga ising ijau du control tawgadab na teba tawgadab main role se nung si annual rainfall si kaya no my capacity si kaya no adagi turin sigi magi lairiba phibam sina karino haidi soil testing ga tawdana masi isingi chang si water storage capacity si asukne si overflow taw taragadi si pressure si pirak taragadi si kai doine khot doine je moina khangdeba ising chawra kan khakta wa khara pusalani nung leingoi leiriga nung taning bata jasnu khanba sarkar sina di yaroeba ado aina main oina hainingi di leingoi flood ki ofum je laga ding asagi amaka BJP ki hozik ngarang han ki government se ka ke soibo ina mu urub zia roi doiba dama kim hari ba the same logic to ai adu nai thare akoi gi linna masa ma da chikcha bagi mong do adu ai hayaki adum le joine ba adu ai am tang haijage ko yam kaino to bo potne ngarang han khakta nate drainage system manipur da phatna la ise haibase yes akoi amarom da accept to gani ba but sahi kunthra gi mamang da leiramba drainage system do ngasi su population asok hengal aba mina krik krik inara aba matam sida thaina gi congress matam da lairam ba drainage system do hujik su adum development di amta leitaba improvement di amta leitaba aduga congress ki matam da su sumaina adum tawrame haibdu na te yaro eba with the changes of time population su increase tawre population hengalak pai matung inna requirement se akoi modification si am darkar oeba urbanization sida adu mayam do moina di adom da focus tawdre hairakanda Congress na thamamba drainage to adu dum season na leire Congress na chankhatlamba turen mapan da semamba poto adu gi phibam du dai lengdana dum lehalle adu itaragadi main oina akoi turen mapan du da lengoi bora khara melaga nung khara posallaga ising ijau kan mangam gadam na teba aina mapung oina hainingi de akoi kaino se tawgadaba thabak se masidi tawde na thairaga chatle aduga side ta side ki jigjak masla akoi entertainment item dongna akoi mi gi mit thanba adugumba cosmetic layer gi thabak oina tawraga to e mapung oiba thabak na loina sideline tawe haijabani